Nuaibiri ma'am, ngasi ay vlog asidi cricket hai masana dugi maramda akoi maitai macha Manipuri macha amana mana yamna rare oibe achievement ama fangba adugi maramdani mit ani gi mamangda Rajkumar Rex Singh haiba brother asina mana inning amada wicket tara lawraga mana hojiki Nuaibiri ma'am, ngasi ay vlog asidi cricket hai masana dugi maramda akoi maitai macha Manipuri macha amana mana yamna rare oibe achievement ama fangba adugi maramdani mit ani gi mamangda Rajkumar Rex Singh haiba brother asina mana inning amada wicket tara lawraga mana hojiki opponent team dubu all out ohenbagi adugi video clip tuni aina hap mayam da share tawjagadoise mana magi bowling phajaba aduga magi adugumba talent ado akoi maitai macha Manipuri macha sida adu maina talent lay adumba simba achievement bo phangba ngame haibado adugi aina yamna haraujaba haitare cricket bu pamjaba sanabu bu pamjaba ama oina aina magi achievement adu appreciate tawbo oina ai video ji share tawjabani mayam aduidi ai video ji hapalage मैम वीडियो सिबु लाइक तौबियु शेयर तौबियु अदुगा राजकुमार रेक्स सिंह हाइबजे कनानो हाइबजे खंगनबियु अदुगा अखोइगी क्रिकेट हाइबे फील्ड दसु मणिपुर दसु सनारोय मैम अमा लैरी अहि अहिबा सनारोय मैम अमा लैरी हाइबसे अखोइगी खंगनबा शेयर तौबियु राजकुमार रेक्स सिंह बु अइना बेस्ट विशेस पिजरी फ्यूचर इंडियन क्रिकेट टीम दा यावबा ngambो ओइबियु aduga akhoi gi che meri kom hoi moi mayam gumna mai akhoi Manipur gi mai porokpa ngambo oibiu haiduna ai mabu best wishes pizari ago mayam na gi channel asi bisu subscribe to view like to view amadi share to view thank you ma'am